Mayambu Kurumzari, Impact News ki aspiring candidate 2017 Mian Tabilu Punampu Ahmad Taram Oxari. Hariba program Asimaroina 2017 Mikal na Mirip Ogada Sing, Habit candidate Sing Namakoina Kari, the Mukta Mikalasi, Tingnaba Palm Libuno Kari Kari, the Winam Sunkari, a home porkani, Habness in Bamkogi, Wakalon concept Mam Sing Adu, a quick Prazamia, Maru in voters electorate Sing the Kanga Bigi Pandamda, a quick Sandox program Umni. Ngasigi aspiring candidate ta lengsin biliba akogi guest asi Manipur Democratic People's Front ki akogi president su ibiriba aduga founder su ibiriba aduga haiba kaino asda akogi rajniti dol asda resident political party asda hangang assembly constituency dagi lakadru mikal asda candidate on thengnagadurba misak aduni Ziton Sanasramo Zabutaram Oxari and welcome to aspiring candidate 2017 Impact News. Welcome. Ozasi tasengnamak Manipur Sarkar gi PWD have the Works Department gi akogi Chief Engineer oina pothakra matungda hojik rajniti gi lamda khongdadana akogi Manipur awonba political atmosphere amaka scenario amaka purakna yam kan hona jariba misamani ozasi akogi Ranchi University gi Civil Engineering pass taro matungda Master of Engineering Roorkee dagi pass roki aduga postgraduate course in hydrology from akogi Italy gi Padova University gi pass taroki masi matungda akogi Independent University of Ecology and the Polity Moscow dagi PhD International Phanglakiba misa mani loina malengi mafam kya da akogi fellowship membership oibga loina atopa foreign country kya da satuna akogi works ki habidi akogi engineering gi line sta khangba yaba knowledge kya tanselaba matungda hauji mikhal thingna ba sangselakliba miwe bani waza ahmad khamjani ngasi chief engineer oina manipur gi akogi public works department da sobu thodang lobirame adubu yam sangna career si akogi engineering gi line da lagtana sobu thok ma to biro mutumda akogi rajniti gi lamza khongdara ke na khanbiri ise masi kari wakhan leibudigi namsida rajniti da khongdara ke na khanbiri ise masi yam maru oibane maramdi akogi government da leiringa da akoina department da lebise department da lebisna akoina tawanga thabak singji akogi manipur gi oina akoina development works khaktana tana asai policy program mayam se as head of the department adima public works department se achobu department amani aduna madura laiba kansa akoina pendaba kaya thengnai aduna sigumba mayam si akoina ultimately karida lakke the politics da akogi yam important hoiba ada akoina hojik laiba political party singse ayamana akogi national party loinam oigiba ada akoina yam khadara matung da kamai taraga manipur da home por regional party ama akogi akanba shakti level regional party ma laga di manipur ya phabo oirakane se akogi thajajabane maram adudege aina chagi loinam si kauthoga akoi mayek di chimja mo ina retire tar bai se pajan nungai le yar bane ba du akoi imaleba ki khalbu da digi akoi lairiba manipur gi samasya problem mayam je khalbu da ai masi rajniti oi ba hong mo proctor di manipur si mutkhuya mang ya bai tanja ma la na mandu chongdor 2009 da yak retire tong jabane 2009 gi may dagi na ina regional ahmada ina national party sing adigi akoi regional party lairiba MPP kali ama leriba mayase masida khoi yawge khalman tanza akhoi kathokpa miyobagi kathokpa hebase masi iwat wat padang to akhoi maitei samasida adigi wakhallon je akhoi imaleba ki da khalaktaba masagi masa gi oina khalakpa adigi miyobe praja singhina masagi amaga mateng tongnobi mohchida masa gi dang khala masa gi loksanna hotnarakpa ada sigum film sida akoina asmasi kaigum ahom proktogi yaroi si khalakpada adiji ultimate solution ji kariyoge da akoina regional party ma linkalaga madda asengma miyosing like minded people sing changa adi afaba ma oine se oi thajaba ma leba adudegi ne akoina sajan ma dumang ne aina kathokpa ma loina si tawjeje aja kathokpa si yam dakar oi su takpiri adong sagi akogi hojik si Manipur Sarkar gi department me ada thabak tor biram mayama potharga masung ibal akogi hana civil services servant mayam ka aso officer mayam ka akogi vote lepagi lambi da akogi politics ta sangsin narkli ozade khangjani si engineering gi lamda leiba haitari PWD da works ta lemba posts da ngasai gi chief engineer oina lembani akogi department adugi on PWD or works section dugi di khwadi gi sound oina lembani adu masi si akogi rajniti wala singsna mukhoina command tobunina akogi madura thabak toboda ningba thungda bugumba ayet bugumba apan bugumba singbugi problem me amadi thingna birak bra akoi aingonda ayet pa kayuma amata lekhide adagi akoina sumadu create tawhide
ada akhoi yam phadana akhoi smoothly chamine aige loina mantri sing even akhoi works mantri ranjit se aige loina re America da hok chamin ne akhoi adum yam harau ta na akhoi ponna laimene ade chimine se ebo be akhoi yam koina suminna re ko aduna masi matam matam gine ada akhoi da adugumba ayet pa apan bade amata leite ado gasu akhoi na hujik leriba Manipur gi samaj se sidis da ngasai gi akhoi na masi haibedudi phajadaba aduna hoi ngasai yengu khudungmaksida akhoi pendaba haitare thabak mokta tawragasu adi se hojik jiri lambel lerina sa jiri lambel sa akhoi yam pajana honarme ada akhoi gi matamda de ayambada loina mak hujik leriba phibon jumakti yauhide aduna masi karidei laina da akhoi gi government da akhoi pukchen chengba akhoi magi kathokpado adi amaga ama nungsi nabi wakhalonje masi ai wat prana khalle adu man pajada yam sing thambiri abdi sing kanda engineering gi field da koi PWD works ase akoi infrastructure gi backbone haina lobu so matam du yam na sawa thodang se lobiram matung da koi thabak se loisilaba matung da su lebak praja gi karim afaba thabak khar tau khige ahung ba mayam por khige soiri ba kholi mayam se mention ge aduga politics ta akoi pukchen seng da dishonesty oi ba transparency le tabu mayam seng kai thar gi si yeng ngam da dagi ta sing regional political party muslim kanda akoi lebak ki praja tau ge habani adu oza hojik si akoi regional political party se manipur da khwai gi lead ba musum khwai gi longest oiraba akoi Manipur People's Party sumarai chai thare adu Manipur da hojik practically regional political parties sing si akhogi kano si pura sir bum gi film dalere yes atop state mayam da Tamil Nadu da Maharashtra da de atop lam mayam khakti yamna sauna flourish story high bakan film sta ozai wakhlon di yamna di faze transparency por ke good governance por ke leba mayam da akhogi sasan gi kano si yohon ge habni adubu workly films da ozagi Manipur Democratic People's Front na kadai phauda akhogi rajniti gi ahong matra rajniti gi position ma occupy to bungam gani habagi thajabale masi yamchume akhoi charjana haibidu hujik leriba film jida akhoi national party singje gi moi funding si am leba ada akhoi gi election ji free fair and akhoi gi kana akhoi gi fearless oibase masi muscle power money power the ill materials mayam singhina occupy toksalak pose ada sigi phibam jida ngasai national party sing funding si am leibena moina adung moi mong da chatharak pose akhoi uba phangeba ada akhoi Manipur gi regional party gi sore isina akhoi funding si leitaba adigi praja mayam singjegi encouragement si leitaba the akhoi hoji khaiden phambi makta da kokthong am lairiba ko moi singjina wakhan ta dana akhoi regional party gi importance se akhoi Tamil Nadu du toriba Punjab ta toriba adigi ate loinmak leidina se ada moi da toriba samaina praja singjina ko akhoi encourage to binare as even patra do bhawa akhoi da as no gi hujiki election gi oiba mong jida phiran makta tour ju adigi akhoi kaigumba khara movement makta chalaga ju pesa ase darkar lebena akhoi noi iramdang gi funding ji leijadabena akhoi mateng to gel patara tarang tor ko dawa akhoi ji anga ko phangna akhoi moi pukchen adigi moi gi sincerity adigi moi torba effort adigi moi na iramdang gi irei baki damakta khallei bo wakhalon do argadi akhoi ji regional party hingoi de maram sungleite adigi regional party de leriba mioi singje sisu sincerity honesty amsung kathok wa ma loina changya base ada akhoi gi praja sing hujiki leriba mioi singhi taisidi hoi chanjau paiba mioi singji marum de hingaga moidigi chen khara phangaga adugi mong da chathagiba aduna sigi phibam je sumlaragadi Manipur je mutkiba taba hojin Manipur Tripura da torise chima akhoi Manipur da tor pata real laiga na akhoi harawur be wale okay problem se za yam sing di make sing di khange hojik duri bofum di akhoi electoral politics da hojiki laingak supli je pain na sasan se pain na laiga ampor na bhon kanda ngasagi missing yam ka batai MLA mayam putok pam da ka tai amasung regionalism especially MDP Manipur Democratic People's Front asi yamna kogi kan batai sakti le batai mafong gudung ta magi workers sing magi leaders sing presence oiba mat ka ta bna oza wakhalon yam phajare problem mayam khakti le adu problem se solve to babu wafum duni akogi hangdong da karana kogi thori thugu do no habigi wafum duni life si oza gi laiba post the political parties na yam no political parties na problem mayam dikhange but kamai to duna masi solve to no kanda candidate kya thadok to ino adagi hojik phawda akogi organization gi set up karam film da lege leader kyam lege yamna tenna
खौखिबदा अखोगी अरविंद केजरीवाल के आम आदमी पार्टी अथुब मतम दौगा माना स्वीप तौदना अखोगी दिल्ली दा अदुम बीजेपी कांग्रेस माइथि पीर म सरकार पाकी लाइकवाइज एमडीपीएफ से अनोबो मसो अदुम बगी स्ट्रेटेजी अदुम बगी कनो से लै अखोगी स्ट्रेटेजी से सिदी खरबुदी अखोगी पर्सनल ओरे अदा अखोइना होजि पामे से अखोई प्रजा सिंह से दा ngase gi iramdam imaleba ki khoi masi kana se moi mathmoi da akhoi chalhan nenga ba ada adumane akhoi no hoji onari se akhoi manipur si matam da ningkha ta yam pangal leba ningthau palma leba ama oram ba aduna ningthau palma leba ama oram ba nina ngase gi akhoi sovereign ji matam da lai rabana ba adu matak ta akhoi british na thado ma matung 1947 gi august 14 da akhoi ningkha ta leba ama ne na lai rabana ba ada matam dugi akhoi na madu rajniti wala sing ada fibam matang matang na mo India da Mars tawgra adum India da Mars taram du matam dugini aduna matam du da tawgiba thokhiba thodok da akhoina sum itihas ki khongul lirin na adon da sum chatharaga di akhoi je hojik leiba fibam je sida dum leihiba ta ba aduna akhoina hojik Manipur gi khwaidi utmost important issue orise hoi insurgency akhoi insurgency si kadai de hoi no kari maram du tawrin akhoi praja sing na thijanna ba hotna de ba aduna oza thijanna so na de adu oza gi wakhalon da madu solve to in pa me wi wakhalon se khoi uba phang no ada madu gi kaino se akhoi praja sing da khangan ba changi adu kari maram gi adu akhoi kamai taraga akhoi India dei tongan jai ba natte ba akhoi na ngasai gi hujik le ba matam se United Nations Organization le ri ko aduna adi akhoi gi Manipur de han people lebak ya su UN de yauriba aduna akhoi Manipur gi hojik leiba even Nagaland gi issues ba moi ju akhoi gumba amane ba ada moi akhoi khene ja akhoi gi iramdam leijarmani akhoi na dominate tawdana Manipur akhoi chigi region da akhoi ningthau panana akhoi ranma control tawrima matam amane ba adubu matam ai matam de am ina khulome hoji ina khumba ya ponte ba ai forefathers 28 kana lam lerame na ko akhoi hojik le kana akhoi ekar mari manga phawbo yorom do be ko ada ai am ina khulome ai matam na mapangan kalame na room tori sugumani aduna akhoi na hojik le fibam se ko akhoi itihas ki lerame haibi chawthuk da natna akhoi hojik kari tabu dai se aduna akhoi hojik le integral kana akhoi integrity oba akhoi lamgi kana se masi bawdi akhoi leijara ko adigi masi da leiba miyoi sing se naga leri koki leri adigi maitai pangan leri adigi ato jati kyam leri mumi ajulo kunjan minara akhoi united man strong united ka oi akhoi pass ki da hoji reality ki report su phajana study to botai analysis to botai hebni oza dubu khwadi maru orabdi ngasagi sasan pai dum ni lengak pai torini romdana hoji bawda akhoi parties na people to people contact kadai phawda lere organization level setup karam film da lere aduga hoji phawda people ki grievances myam sing se parties thajabasi hoji phawgi film da yem kanda kadai phawda lere na khoi lobe ai motadi hoji rajniti ki film yam hongen khale akhoina rajniti jo khongda re si chahi mapal lom da ngari chahi mapal singi matung da akhoina tv da kai da discussion da yauri miyo myan si wakhalon je pura hongen khali moi imaleba ki tam ta khale na ai wakhan da thaje je adu handa ki lakdar election je de khoi praja sing je free fair and ngasai fearless se mo khoi wakhan se da akhoina hoji moina national party sing the importance bi be mo to ko akhoi pibadi malaga handaki elections da ai choidana ki regional party mapangan kalakane habi ai ki thaje je adu akhoi MDPF ki oina ki saruk sina kadai akhoi MDPF ki oina khallaga di ko akhoi MDPF si akhoi na di mat ahamba horok de akhoi yam chawna khallame adu mi thakta matam da ne akhoi ki national party amana sit ni phuni thoi bhaw ka gri je aduna akhoi kaisu kaide adu akhoi ki hotna zaman du di ko adu mai di phange aduna akhoi mai phange hai jina kamai to ge da rajniti da hong ma prokhra ba je aduna chahi ma pan se da akhoi ki rajniti si thorok pudegi akhoi ki MDPF si thorok pudegi praja sing da mit pai panga adagi moi wakhalon se da ko akhoi imaleba karina have nungsibi khudam si phanga aduna si lai fibam se da choidana ma ki regional party aduna MDPF ki role hai targadi MDPF se pikune na akhoi di mi manga tro kar ga de akhoi sufficient oren khale adu regional hoji masing yam khala akhoi ki bijoy koijam gi joma gi regional lere ado jagi se ki lakadro mi khalsa akhoi na coalition cheme akhoi jagi se yam phase akhoi regionalism gi mapangan kan khale amne akhoi gi bijoy koijam gi su party mum leikhre jagi su leire ado jagi si khantak ki mi khalsa yam drabada saurak na kaya mukti ka ga ne na asa tor
अखोइना हौजिक फाउगिदी अखोइगी लैरिबा फिबमसिदा मोइ लाके हाइबगी इंगिति पिरगा मछामोना सोइ तरगा अखोइ सी लेपगे अदु तौगे हाइद्रि अदु अखोइना मेखन मया से सोइदन के अखोइ रीजनल जिना माइ पाप पुरकनबदा अखोइ चोंगजल पखोदि जा अखोइ वेलकम तौइ अदुगा अखोइना रीजनल पार्टी खुदिमकसे इवन एमपीपी लैरि अदगी अखोइगी लैरे विजय कोजंगी मागी एमएन मणिपुर नेशनल डेमोक्रेटिक फ्रंट लैरे अदमाइ तौदना अखोई पार्टी अहम मरी रीजनल गिसे सिना मखै तरा तरादं कारकपदको अखोइ सोइदन निफुदी फंगेन खले अदुना अखोइगी तरा काद्र हौद मखोइगी न हेना कारकप मतंदको अदुना छिगी फिबमसिदा अखोइना रीजनल पार्टी सिंगि पुंजन हनिंगी एटलीस्ट लिंक अमा लेहनिंगी अदुगा मोइजे पुलप कारा मतंदा अखोइगी कना अखोइगी मणिपुरगी ओबा अखोइ लोकल गवर्नमेंट अमा सेमा कांदा अखोइ सेंटर से थेंगनबो ngamne खले अदुना ngसाइगी पेट्रियटिज्म नेशनलिज्म दा अखोइने बेस तरगा अखोइगी फेडरलिज्म ने अखोइना पामिसे अदुना मदुदा तौरगदि सोइदनमकि मणिपुरगी अफबो ओरकने हाबसे तुंगी ओइना अनु सिने अखोइना थाजजबसे याम नगाजे कोइ ओजा तोनसनागी बखलोंदा होजिक रीजनलिज्म अखोगी रीजन पॉलिटिकल पार्टीज मैम सिंगसना तसिनम खरखर पार कारा कांदा यामद्रदा 40 मुक फंगगदि सरकार सेंबा सोइदना ओइगदोरिबनी मदुदा रीजनलिज्म की मपांगन कंखगदोरिबनी अमसुंग मदुदा अखोगी स्टेट सिगी ओइना चौखट लंबीदा मसुंग अतोपा हिरम क्यादा सोतदन लेबे मैम सिंगसे सुक्सोइ सोदना मेखटपा ngamgani habigi wakalon thambigibigi matang sigal loinana break lonabigi tanza lawjake koi break tagi yamna thunhan jake impact news ki aspiring candidate 2017 migyang tadana lebiu beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. break ki matung dum yeng tabi punam po amukana tram oksari ekoi ngasi khana jere bese aspiring candidate 2017 ni ojaz jiton sana sarma president manipur democratic people's front lakodriba mikhal asda hengang assembly constituency da party is the mirep thengnagani na lebiba dumba mkhangi candidate bani za yam nungai je hojik regionalism gi mathau taba madugi importance laiba realities da ekoi da yamna asumba afaba laingak sasan ma pokna bada yam darkar oi hai amasung adugi unity ma purpose darkar oi hai ojadabu yamna luri wafumdi manipur gi masagi self sustain economy lejidaba matam punam ta center dai tang ngal lakpani na ngasi bauda even center da tanga phauda koi deficit tare sen thongi problem leire habigi problem maya ma khak lebina manipur parja kya na amasung political parties kya na haina khiba ma koi di center da depend tawdra ga koi hingbang moy haibe pose haujik matau kram no regionalisms na koina center gi mateng lowdana koina hingane se manipur parja miyam da kamai ma si thajba pibangam gan sine aina parja sing da khangan ning je parja sing da aina khangja ning ba si podi sibanai ata podi hingji hingba tabane aduna ishwarna akhoi manipur da abundant akhoi sufficient resource leba akhoi hingnabi machak leba aduna podi hingba tabane aduna manipur da po ba se akhoi laire pang to pogum bane ba amam da aduna manipur da laiba akhoi hojik mineral resources hojik hawi yang jaludriba adigi akhoi di hojik mipan tangbai wakhan da laigra masi karigino da akhoi india ne independence phanga matung da manipur sine merge tawra matung da akhoi wakhalon se ngasai mi khodumak se nungai ning ba sudana nungai ning adi kamai tawne aduna akhoi industries obitawadi akhoi resource le akhoi water resource mineral resource le land abundant le adigi lawu singu gi hojik akhoi national highway ani se thingi matan da hojik petrol phangde akhoi wana risini अदि होजे अखोई सिगुम फिबम से को अखोइना अखोई करी लेरी हाबसे काउथोख्रेबा से सर्जनगी युमदा सफिशिएंटली नोमि मरो मरा खादि हरम गनेबा अदि एटलीस्ट आइगी लबुक लमहांग लेरी आइगी चाना थानमदि मतिक चारेबा म्यू से चाइनीज प्रभाव मले सेदा hungry stomach cannot run a good government nako adu di akoi hungry stomach se we have to fill up adu akode akko kauthokreba
adagi mo akhoi level neighbors singje we have to have a good neighbors aduna akhoi di good neighbors singje amta laitre ba Nagaland ga akhoi ga hojin nungsi chanana laite adagi thangnari ba yumlo na ba Mizoram gi chief minister lai Nagaland gi chief minister lai Manipur gi against Manipur thukai na mo da loina ngangi se ada si akhoi united Manipur ama laidam bi dokta akhoi maitai sing na matamam da majority na maitai sing ji bahut fajana ka batai aduna si marak sida akhoi sit humfuni dana at least akhoi 30+1 lei bata bane ba si maitai khak tu gi wanate regional politics yar ba mi regional politics yar ba okay do za ko 46 lei na maitai ni fum ka ba sim soidrom ne do sarkar pa ba si both hills and valley gi dakar we za wakhalu nam phaje afaba lenga purakanda ngasagi inter khogi neighbor gi oiba mari marang phataba mayam khak issues mayam khak challenges mayam khak laise afa good governance la kanda purakani habani ozai wakhalon do yam phaje ado zaw si masa ka ba bum sangi wala se already khogi mp gi mikhal thena khre mai thi ore ado hantak ta pangthoki ba khogi by election the board thongju and the thamoiban assembly constituency da mikhal thena khre mai thi ore ado auji hujik su khogi bjp gi strongman oina congress sang gi ba haingang biren lairi Kapur hantak Congress join to give lari ani siga oja siga pana doremni hauji hangang assembly constituency si ojana khali wakhalon punamo ojana akogi MLA moina karakpod yam tangai phade ado wakhalon yam phaje wakhalon singsi ojana MLA oina kadragadi natraga MLA masing yamna putok pangam dragadi parties na ojagi wakhalon do aremba ta dana to kadoremni na oja karino strategies kan isu challenges kaino hauji kamaina work out tawi thajabra dum makhoi ni mai thibi pirongnes masi soidara makki moise maithi ba pigani maramdi lakadar akhoi gi election asida praja sing gyan taraba matamni aduna akhoi gi achobo party singji akhoi regional party sina imaleba gi tamta kan ge haragadi akhoi important oi habase moi khangak panina praja singji gi wakhalon sida akhoi gi sen thumgi phibam da nataba akhoi gi moi muscle power money power adu ngasai ill material singji moi kautho free and fearlessly ko aduna ngasai gi akhoi na karakpo matan su moi gi mathawna maring jen ada moi da pi da spirit se moi courage energy adai moi determination da hapaka doina ba aduna ngasi impact tv sina angon da pibi ro chance masi de angon da di thousand millions kanogi phibam de hela bana ba aduna sigi phibam sida aina ngasi praja da akhoi Manipur pumman tabire mane akhoi expression akhoi pungning le lebi moi phanga bani aduna masi bibi tanja sina moi amuke hana moi gyan ta doina ba aduna akhoi na vote lepise hangang da amuk lep khare adagi mp lep khare adagi thongju adagi thangweban ani sida lepone marirak lepone marirak lepi bisida aigi lejaba sen thum puthoga aina praja singda wakhan se change tawna pura inaba adun si wakhalon sa moi change la abanina soidana makki moi imaleba kanje haragadi akoi gi leiba phibam sida ko aduna akoi nupi angang sing adagi bot thadar satri sing moi sing yam wakhan ta adagi akoi civil society da leiba moi sing moi yam important oiba moi na vote yaudi haini vote thadabdi moi yaudi ne ba okay osaki matang jam phajari hosi ngasagi ruling gi MLA lei ruling MLA do tak beket to re ado zik ruling gi kai Kapur hana BJP gi tanramba ke misak ama hoji magi congress laikre oja hana lembo existing MLA ama sin bai basi magi criteria condition kan ground situation du yamna phatraba MLA du hongdu ningaba adagi pen da bana masing helaba mkhogi awa myam si akhogi public people's representative oiba MLA du yeng biraktrabagi sangsi wangkanda atopa candidate amana mohsin bagi sangsi yang wangle oja hoji hangang assembly constituency go ina adumba film du kadai bodu leina lobi hoje ahui national party singji ahui leba ki miyam singna pelaba matamne o aba matamne aduna sigumba phibam sida ahui hangang kendu gi me sing yamna intelligent oibang haktani moi like so hairabang haktani adui mathakta manipuri capital se hangang kendra ora abana ba ada sigumba phibam sida moina gyan laktana ahui hujik le phibam sida election tarok si yamna phaba tanja amane ba aduna moina soidana maki ai gi thajabadi ko ai bhaugi bidi moina soidana maki adugu moi wakhalon adu mathakta aina party se hautai bina ba akhoi ngai party ama de hekta changa ga lepu de party hongmana te adi party sida akhoi na thawai luptana ko praja sing ima leba khallina ba aduna si akhoi gi pukchen sengna asengba
पार्टी में संगल असेंग पार्टी दो लेपे बिना असेंग कैंडिडेट अमोइना सोइदर मगे प्रजा सिंह वखन लाम फंगने खाली सिबाव भी स्टेज दा अखोगी हंगांग केंद्र की प्रजा सिंह वखन खंदब ngамद्रगदि को आई कैसे हाइजब ngамदे अखोई अदुम अखोगी हिमालय तो हनब ताबने प्रजा सिंह छंगन ताबने आईगी केंद्र आई मकाद्रगसु को अतै केंद्र अखोई रीजनल मयाम कारागदि मणिपुर हिमालय से कन्म ngamगने से आईगी थाजजबने अदुना सिडी याम इम्पोर्टेंट ओइसे ओजादबु ngसागी थाजबम दिले ओजादा सिएंस रोकनी हौजिकी अफबसिना लाबुकी फिल्म द सी तौफम थोई सीएसओ नि खंगदे सात्र नि खंगदे अखोई नहारोन नि खंगदे मयाम सिंगसी सुमाइन अहोंबो अफबम लाइ मासी तौगदबने हमने यस वाखलोन दियाम फजे दु तौबिरक्तगदी मरमदी फजा फजा वाखलोन मयाम सिंगसी इंददना मदुगी मायक्ता सटलगा अखोगी मिखलदा माय पाकिबो कयाम खकसु लेबेना ओजा चुमना ओजाय वाखल मखोई चेंज म लाकनी पॉजिटिव थिंकिंग म लाकनी पॉजिटिव माइंडसेट म लाकनी बि वाखल लोंदना पेनथोक प यारबा नत्रगा मखोई द रिस आउट तौबा नत्रगा मखोई पीपल टू पीपल कांटेक्ट मखोगी याम लोइना दना इश्यूज मयाम सिंग चैलेंजेस मयाम से खनन ने दना अखोगी तौबगी मथौदि तादबर तौबगी मथौ ताबा हाइबो हजो हजो लेबो इश्यू मयाम से सिना मोय अदुम ज्ञान ताबा यारबन अदे म अखोइना कांगला गी दि यंगसेबा कांगला गे द अखोई इमा मयाम मफी थोंगदना प्रोटेस्ट तौखरनी मफी थोंगदना प्रोटेस्ट तौबिसे अखोइगी द खल्लरगदिको अखोइ कयामना इकाइनिंगाइनो यं सिगुम्बा फिबमसिदा अखोइगी प्रजासिंगना तुमिन्ना लेथोकपा ngamiसे सि अंगकपा अमनेबको अदुना सिगी मथौना मरिंगजेंसी लाददा अखोइदा सिगी मणिपुरदा चेंज पुरपा ngamdoinaba अदुना अखोइगी नारसंनो जि लाल हौरिबा करि मरंगी लाल हौरिनो द अखोइ थिजनबा चांगेबा अदुना सिगुम्बा फिबमसिदा को सि इंडिया गवर्नमेंट ने काइदौनो जस्ता हुजि अफसा लेरिको अफसा लौथोकपा ngambai wa leite करिगिनो द कश्मीर द सि प्रॉब्लम याम लेबा अदुना मणिपुर अफसा लौथोकपा कश्मीर द इफेक्ट लाग्दोइनबा अदु सिगुम सि इवन आइना प्राइम मिनिस्टर अरमा भाउद को यस अखोगी इंडिया के डिफेंस दि यंगा अखोई तौरकदोइन को अद मदुना अतोप इशू म ओइरगा अखोगी इरमदा मणिपुर द ओइरिबा फिबम सिदा को अखोगी प्रजा सिंह जे ज्ञान ताबा चांगेबा अदुना इमा होइना असुयोना मटिंग थोना मफियो थोंगना प्रोटेस्ट तौबा ngama कानदा अखोगी मियाम सिंह जे करि दौरेगा अदिम इनर लाइन परमिट सिस्टम अछि चटप सुया यारबा अखोगी इंडियन कॉन्स्टिट्यूशन की मतुंग अदगी शेड्यूल ट्राइब शेड्यूल कास्ट की हारजिको अखोई सि हुजिक लाइबा फिबम सिदा अखोगी मणिपुर कॉन्स्टिट्यूशन की येंगरदि अखोई याम प्रॉब्लम हाक्तनेबा अदुना अखोई रीजनल पार्टी औरगदि को इनर लाइन पामी सिस्टम से अखोइना ऑर्डर म थोक थोक तोगा अखोई ओइबा ए अखोई मी चांगपदु से सर्जन की युम मी चांगपदु नंग कैदौ चांगेना करि दो न क्याम कुइ लाइदुन हंगबाजी इट इज योर राइट अदुना अखोई सिगुम फिबम से अदे अफा साजिको अखोई मणिपुर दी प्रॉब्लम थोने लाइत्रे अदुना अखोई मसी लौथोगे अखोई डिस्टर्ब एरिया लौथोकपा ताबनेबा अदुना दी जाहजिकी खनरेबा एक्जिस्टिंग गवर्नमेंट सिगा असोनबनी मखोगी पॉलिटिकल विल लेते हैबनी अदुगा अखोगी रीजनलिज्म अखोगी रीजनल पार्टी लाइट अखोई एमडीपीएफ कुमना सरकार सिदा अखोई शासन पाबी तंजा लागदी मसिंबो प्रॉब्लम सि याम लाइन सोल्व तौगने हैबनी ओजागो मसिंग नत्रा सी अखोई यूनाइटेड मणिपुर अखोई स्ट्रांग मणिपुर में लई हाय अखोई युमलोनब नुक्सिनब ताबनी अखोई यूनाइटेड मणिपुर मियोइसिंग अखोई सिदा लईबा मियोइसिंग जु नुक्सिनब ताबनी अखोई इपाई पु हाक्तते लोइ नुक्सिन लाइबनी अदुन सिगी फिबम सिदा को मैतै सिंगसिना सिडनी फु लईबा मैतै सिंगसिना अदु भाव अखोई सिदा अखोई कम्युनलिज्म की वकन सुक्लै लेते अलिमुद्दीन नजी पिखरबा कैनोनी अलिमुद्दीन चीफ मिनिस्टर अरमनी यसांग कैसिंग चीफ मिनिस्टर अरमनी यांग मास्टर सेजार चीफ मिनिस्टर अरमनी चुराचानपुर खक्तंग आरे ओइद्रिसि सिनी हजिंग लेरिसि को सिगुम फिबम सिदा अखोई कामहाइना हिंगदोरि बनो याम नुगाइजे अखोई याम चुनुक्सि जानो लेमिना पोस्ट याम फजे अखोगी अखोइना मसिंग हेमबदिने एमएलए मसिंगसु हेमबदिना अखोइना हेना प्रोएक्टिव रोल लफम थुए हेबदुनी याम नुगाइजे अदु हौजिक जा वखलोन सिंगसे मंगलान सि अखोगी रियलिटी लाकना बहना कांदा चेन सम पोकना कांदा यूनाइटेड मणिपुर अम पोकना कांदा एमडीपीएफ की प्रेसिडेंट अमोइना अमसुंग एस कैंडिडेट अमोइना अखोगी हाइंगांग केंद्र की प्रजा सिंग अमसुंग मणिपुर प्रजा मियामदा अरोइबो वाफम अमतंग थंबी आइना हजिकी होंगइबा अखोगी चेंजिंग सिनेरियो सिदा अखोगी प्रजा मियामना इरमदम इरेपा की सिगुम्बा अखोगी इरमदम की लाइरबा पार्टी ने खनबिरेबा सिंगजी छगतपियु रीजनल पार्टी खदुमक्सि छगतपियु का रीजनल पार्टी ने मेजॉरिटी फंगकान रीजनल गवर्नमेंट में लाकांदा अखोगी यूनाइटेड मणिपुर मददा अखोइना पांगन चीफ मिनिस्टर ओबीआई कुकी ने चीफ मिनिस्टर ओबीआई नागानो ओबीआई मैतै ने ओबीआई को अदुना एनीबॉडी ओजसनु तबुदबु को अखोगी स्टेबिलिटी लेनमंत रीजनल पार्टी की सिडनी फुज मसाना अखोगी मैतै सिंगजे हाने लेवना अदुम नोबल अरपनी मोगी नोबल नेस्ट कदाय द चखरे नेपोलियन की ममान हारम वखल मले अदु भावदा अखोगी
ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯊꯧꯅꯥ ꯃꯔꯤ ꯂꯩꯔꯒ ꯄꯣꯂꯤꯇꯤꯛꯁꯇ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯍꯧꯔꯤꯅꯦ blockade thingna irang horiba si irang hobom sudok thoktreba hojik leiriba filmsta kaita akhoi lengba yadraba ne hojik leiriba government sigi tabak khudimok se government akhoi di social work tawdre social work se kari marungi to social ai manipur gi pwd chepinjara marun social work sing ne tawraga moina muk sida akhoi tungna sanareba role se sina di ya government na loinamok tawdo jiri lamben government na semgodani kari gi to transport ki kamu na semgodori no adi madu engineering technique yawi khangde yawde khangde nafu hapu du subuna madugi side effect kar main la e du akoi khangdre adun si film sida ko akoi na social work to busing na tawriba muskai de black money no moi de ladies kadai de pichana angon da thami ban da to bukan da koilas thabi ha ba aina ha ba igmo madu government na tawgodam ni aina kadai de picha photo thaga do na aina mla oragadi I'll do everything ko aina ha ba da ko aduna mla or di funding la government na pithare local self akoi ki tawnu be ta aduna kadai de black money no moi sema an mai vote aduma mi na vote kara mani put ka mai na khoi afo shasan por ka do na government ma thok to ngadam ni moi strike to government gi against tawna se strike tawna adu government see everything should be done by the government hujik China de le everything should be based on merit okay yam sing thambi si government to godab thabo me am tok tab de hogi black money me am sin na kanda social worker bi ming si sin na kanda hogi vote le pe vote kare aduna di afaba lengak sasan clean amasung akogi transparent government umpor pungama aduna regionalism the best oba akogi united manipur umpor nabi hona bukanda akogi manipur the labor regional political party including akoi ozagi manipur democratic people's fund ki candidate singda akogi vote pina bidana mute ohela kanda manipur da sakhot pa ya bunungai ba musung apunba manipur umpor pa ngamgane bo wakhalon se thambi bagi damakta ozaji tonsna sharma MDPF ki president so obiriba duga hangang assembly constituency da mire bigidur babo amuka hana aspiring candidate ta saruk ya bigi damukta thaga sa fondok sari Aspiring Candidates was brought to you by Northeast Dialogue Forum. Aspiring Candidates was brought to you by Northeast Dialogue Forum.